Image Bogda Miyang Tabiri Basingbo Surbalana Kurumzari, Nasi Maruba Pau Pizari. MGNREGA Fund Tadopiu Job Card Holder Singe, Kutsuman Pitopiu, Hybagi demand Tauradana, Nasi Tongan no from saying that Lambi Tinduna Kunzan Santinki. Arte Tauranga Mari Lana Chisat Loans Tokre. Manipur Rom Dangam Kailan, Tunsilatanaba Mo Jam Police na, Nikop Mahom Singna, Nak Selori. Loinana oxygen walak pagi matang da Prime Minister Narendra Modi na chair logduna khanamina khre. Pamucha khaina pizari. Manipur State Panchayat Parishad na makhogi 15 suba finance ke fund thado o MG Narega ge fund thado piu job card holder singi khusumal pithok piu demand tawduna pung nifunipan ge ban chatharakhiba adu ngase su tongan ba mafam singda ban sawat pasing na lambi thingduna khongjang changsinki. Ayuk angan badagi hauna tongan mafam sing Imphal East ki Yumnam Patlo Sawombong Pukhaw na chingba sing dat lambi thingki Tangthabal MU get na chingbada ban sawat pasing na lambi thingki sagol ban Lukram machindasu lambi mayaidasu uwa faijinduna achat awok sing thingki tidin lambi thingbagi khongjang chathaki Thawal district parishad na highway chama supna ani thingba yauna miyamgi oiba Khongchat Chatki, Bishnupur district ke mafam kaya da lambi thingbagi khongjang changsinbada police ka chawna muknaki. Fayeng da su protesters singna lambi thingbagi thabak chathaki. Ngasi Panchayati Raj Institute Jiribam district ke midyeng makhada lamkhai kaithel da MGNREGS ke kutsumal pibiu haina yawba. Demand tawraduna wakat mifam phamkre Jiri police laktuna tankhai ki. Wakat mifamada da MGNREGS ki fund thadoppiu taramanga finance ki fund thadoppiu aikhoigi demand pigadabani haiba kholaw kaya lauki mifamasiga mari leinana KH Janaki Devi Adaksa Jila Parishad na paumishingda asumna hai Beligi district tarukta leiriba Panchayati Raj Institute ke youth sing ase ayambana paliba sarkar sing asida support tawjaraga amadi sarkar asibu sawgatuna lakhibani COVID ki luraba tanfam ase yaro fawbada prajamiyamna SOP ngakna sujakiba thabaki kusuman pithok piraktabadagi ngasi NREGS ki job card holder singna fangfam thokpa awamal bibiu haina ngasi prajamiyamna khongjang ase changsinjabani paliba sarkarna su prajamiyamna tanjariba demand ase athuba matamda pibinaba amadi concern authority na mityeng changbiu Jiribam Jila Parishad amadi Panchayat Raj Institute ki member singna khongjang ase Manipur Valley da chathabagom Jiribam district ase dasu chathajabani haina phongdoki Panchayati Raj Institution ki akoigi mihut sing ase ayamana akoigi paliba BJP sarkar sisida support tawjaraga amadi sarkar asibu sagatuna lakjabani adubu ngasi ki tangpham asidi COVID ki luraba tanja asi jawra phawbada akoi praja miyamna akoigi job card thabak akoigi SOP ngangna chuljagi bathabak mayam ki kusuman pithorak tabadagi ngasi akoigi praja mayamna akoi kusuman nasi narega ki job card holder singna phangmam thopa akoigi praja gi hak asi PBO amadi kusuman pithokpiu haibagi matangda akoi praja miyamna ngasi ki demand asi changjanjabani April ki tang kulhumdoi khongjom dena lakpada Chief Minister N Birena yaifa pauzal pirakli mahaki pauzal da CM na pallibadi English amachani pat marifutara mathoi gi numit sida Manipur ki thauna faraba lanmi pauna brajabasin na luchingna khongjom da British force ki mayokta yamna kanna lanthengna ki loinana pauna brajabasi masa yauna mahaki lanmi kaya Manipur imagi damak thawaina pontha pi ki Khongjom te asina aikhoida makhoigi thangna lingjen adubu ningsing hanbata natana anoba Manipur amagi damak kathoknaba aikhoida ireibak iramdam ningnabagi akanba ithil ama piri asiguma yai faraba numit asida aikhoina laikhidraba thoba singduda ikai khumnaba utsi hairi ngasi RD gi thoram Alliance for Development Alternatives Manipur Adam HO kakching na senduna COVID-19 gi SOP ngakna anganching Eco Park kakching amadi Kanchipur Imphal da laiba Professor N Rasmohan gi yum da pangthokre Kanchipur da pangthokpa RD gi thoram da Adam gi Environment Awareness
Khongjang Tengwangnaba Puthokpa ESG Sat Handakta Dhanamanjuri University gi Vice Chancellor Oinaba Khankraba Professor N. Ras Mohan Luchingduna launch tauki ngasigi thoromda NG Uttam Director Art and Culture amadi Social Welfare Government of Manipur Dr. T. Rajakumar Joint Director Directorate of Environment and Climate Change Government of Manipur Professor N. Mohilal Manipur University SS Bhuvo Secretary Binit Manipur M. David Assistant Professor NIT Manipur Surjit Khetrimayum Secretary Adam and Coordinator Management Committee Anganching Eco Park Kakching Nachingba Miyokayana Saruk Yaki Nakalamaromda Chapmanaba Pungphamda Anganching Eco Park Kakching Dasu Art Day 2021 observe Taubagalunana Honorary Caretaker Anganching Eco Park Kakching Amadi Management Committee ki member Singh and Rajendro KSS Ranjit Y Roshan Amadi Sunday Eco Club ki volunteer kaya galunana Opal kaya thaduna Art Day 2021 ki theme Restore Our Art ki maramda Khannabaga loinana u thasi u pambigi wakhalon mipum tingna khanganaba ESC campaign saruk yaba oina chayol amagi manungda yamdrabada pung anidi environment kannaba mari lainaba activities da isa isana angama mawongda thabak oina tawba haina suyanaki Kakching District ke tongan mafam singdagi miyoi ani nauna COVID-19 positive oiba thengnabadagi miyoi singsina lariba mafam singda containment zone lauthokle haina district magistrate Kakching District kengu juringla IS na thadorokpa cherol amana hairi containment zone lauthokla mafam sing adudi Kakching laitheko lekai wa number 10 da nongpokta KSS Kainaton Devi gi yum inkol Nongchupta KSS Sakhi Devi gi yum inkol Awangda KSS Sarat Singhi Yum Inkol Amadi Kha Thangbaromda Sekmai Tureni Anishuba Containment Zona Kakching Makhalekai wa number 11 gi Nongpokta Lawyai Lambi Nongchupta Jim Pareng Awang Thangbada M Jugindro Singhagi Yum Inkol Amadi Makha Thangbadana Y Harida Singhagi Yum Inkol Hairiba Mafamsing asida Kanagumbana Changthok Changsin Tawrabadi Section 51 Disaster Management Act 2005 ki makhada dandi phangba yai hairi COVID-19 ge anishuba wave asi yenglaga Education S Department na thasigi haukiba tang 18 da thokiba order amana High Secondary Examination 2021 yai thokiba aduna maram oiraga mathang tha megi tang 9 dagi hawgani haina taramba Class 11 Examination 2021 so makata ba order ma thoktiba fawba yai thokle haina Council of Higher Secondary Education Manipur gi Secretary na thorakpa notification na khangalakli Manipur ga yumthangnaba Myanmar da makhoi ge army na lengak paisin khraba matung lam aduda oirakliba irang asena maram oiraga Manipur romda lamkhai lana mitop sing changsilaktanaba mocham police na sup mikup na homsing na ngaksel hauri lamkhaida mathau tawduna ngakseliba dubu luchinglam liba Chandel police ke additional SPL Sankarjit na aikogi pangmida hai mamang thagi tang kunipan da thokiba border district singda ngaknaba order amagi matung ina mahakna mocham police station da laidana Chandel district police ki SP gi mitjeng makhada station asigi OC Sanjoy Khengjoy PS ki OC Kamsan yauna yam section na border pillar number 61 dagi hauraga 71 fawba numit khudingi patrolling chatuna mitop sing chensalakna ba mikup na hom sing na lairi haiki mahakna makhatan hai 8 MR gi personnel sing 30 AR amadi 18 AR sing su yauna hojik fawbadi section na ngakseli border area gi village sing IVR road sing da patrolling chatuna yamna kana check tawri mocham dagi thangnariba leibak volcan ga Faunariba thong leiba sidasu ngasi fawba police ki team ama lengdana leiduna lona yadaba mawongda changlakpasing ningthina check tawduna leiri hairaduna covid ki anoba oirakliba fivam asigisu yengduna policing marks na chingba sejanaduna checksin thawrang sing laukhatli amadi village authority singda checksin na lainaba haibana chingba tawri loinana border area da leiriba school singi authority sing principal singda suchatuna lengaki yathang matung ina close tawnaba haikibasu laikre hari 61 अखोई LH जंगनों फाइदे होरगा TS लेजा 71 बोने सीगी से अखोई ngasi bau अखोई लेप लेतना every day अखोई team with the अखोई काइनो तोरगा Chandel police की ने अदुगा अखोई 7 MR team ने and include 8 MR sorry 8 MR team ने अदुगा अखोई Assam rifle दी which includes 13 AR
30 AR aduga 18 AR ga apoi punna tawraga ngasi bo apoi ki second thoram loksin jari huji pokta or any infiltration lakpada koina politely fazana hairaga yadaba singi matungin na ko apoi ki guideline gi matungin na koina fazana pushback tawbusu yaugre. For example, 3 days back takuna gampazol 73 of them koina pushback tawbung ngamjagi ko. ngasi nungthal pung anirom taba aduaida Technopol district ke manung channel lariba kwatha khuno village manakta bulldozer ama lokhada tasinduna accident tawada bulldozer adu thawragliba driver laikidre haidi laibak thiba thawdo aduda laikidraba driver adudi TH Bopendro Allies ibungo chahi kuntaret apokpa TH Tomba wangu sandankhongdagi ni haidi Malemgi oina khwaidagi tamthiraba laina laichat ama oiriba COVID-19 gi chaitheng panglingai manung asida state asigi health minister gi fam lokthokraga tonganba health minister ama haptana thamliba se Manipur miyam gi oina di khwaidagi laibak thiba amani haina lamsang kendra gi intending candidate amasu oiriba Lok Jan Shakti Party Manipur state unit gi general secretary Khundrakpam Kanba mitaina phongdokre wafam ase ngase lamsang kendra gi manung chana lairiba Thaurojam Tauthong Afaiba amadi lamsang thong maningna chingbada lairiba na tabagi sakti watlaba miyosingda hearing aid khudol tambagi khongchat amada Khundrakpam kanbana phongdokibani kanbana makhatana Manipur gi chief minister N Birena miyam gi aifanaba paikhalakba thabak thoram singda morally support tawri adubo malem pumbana mayoknariba khwaidagi kinaraba laina COVID-19 gi asuk luraba tanja sida khwaidagi maru oikraba health minister gi fam asi atopa honorable person amatada sinadana chief minister na paisinduna thamba asina miyam ga health sector gi marakta achoba laknaba mari ama laknaba gi lambi sinba oina thokani hojak asuk luraba tanja sida tonganba health minister laitaba state ama haibadu thokan biganu chief minister na state asigi atai hiram kaya dasu maipunanaba yengsinbada hena khudong chanaba amadi miyam gi aifanabagi damak khanbiraga athubada state asigi tonganba health minister ama thambiu mahana makhatana haikibada state asi cultural heritage kaya laibagi chakthok charibani lamdam asigi art and culture gi fazaraba masak sing asi malem gi miyamna sak sonaribani asigumba culture da tha wanglaba kaya asibu hena masak thokhanaba honabadasu culture gi oiba minister gi tangai fadaba lei athubada art and culture gi minister thambiu lengak amada khwaidagi maru oiba health minister amadi cultural minister tongana thamdaba haibase miyam amasung lengak gi marakta achauba ahangba ama lairakani maramasina miyam gi sentiment khangna maru oiba minister ani asi athubada hapchinbiu haiki Khongjom numit ki chama kunthra suba common April kulumdoi Englishing ani kunmathuina lakpada matamdugi loilam sandokpada halengdraba khutkan pangganba British sangi makudagi iramda Manipur kanglai pakbu kanaba ningkha tambagi lanthengda thawaina pontha pikhiba thongna faraba athauba ipai pusing adugi mafamda kolkomna kokmona yawolgi kaikhumnaba ulagli loinana korkomna miyamda hairaklibadi ngasagi mirol ekhogi achetpa firemna furup asagi tongi laibak lepkadawribani khongjom lan thorakkibagi maroiba haurofam machin manau oiba amata oibagi chungsinaba watba wakhalon lingjen manadaba thawongdagi Britishna khudongchaba laukibagi wari ekhoi punamakna khangminare maramaduna ngasi iramdamasagi yelongmi singi kangkhul mutkidanaba ekhoi puna hotnaminarasi Ipaipu singi khudung inba ngamnaba hotnasi lamdamsigi yelhau furup sing kanwa aikhoigi furuki saktam ngakwa haibasi changchiliba ningtamlana sigi maipakwa dutana oigedabani maramaduna Indian colonialism asigi mayokta ayobi thongna futokduna leminasi anoba Manipur kanglaipa amagidamak ningtamlantin changchinminarasi haina iraicha punamakim famda korkomna pawjalakli Cookie Chiefs Association KCA Khengjoy Subdivision amasung Cookie Students Organization KSO Khengjoy Block ke thomising na pangmi kangbu amaga loinana Khengjoy Subdivision gi manungda lairiba khulsing gi awat apasing yengsinminabagi khongchat ama chatminakre khongchat aduda jawpi da lairiba RGGVY scheme gi makhada ingsok lising ani 13 ki October 13 da Manipur government ki Power Minister TH Biswajitna Sangaduna miyamda kusanarang kiba 2x1 MVA 33/11 substation ase yakidraba machine sing semjin bidana caretaker singna chalaiduna lairamle mafamaduna mathau tawduna lairamba jawpi khuldagi jangkhulim kauba miyoi amana pawmi singda hai power substation asida 5 MVA gi transformer ani lei
33 KVA gi incomer panel ani laibada panel ama yakidre 11 gi su panel ani yakidaba kuikre adubu ngasi fawbada sembidana lairi powerhouse asigi haurakpa matamatugi channel puba executive engineer amana mahak amasung khuntangnana laiba khul singda miyoi ahum punna makhoi maribo power substation adugi senanaba thagi oina sel khara piraga thabak tawhanbiki makhoi mari asina numit khaidoknaduna power substation asi chokidar su oiba mai muthok musin tawbagi su senaba adugi su mathakta 33 amadi 11 gi line yaraktabagi su post kaduna sembagi thabak tawduna lakli 11 kVA gi panel amatada loina mai piba amasung line gi geo kakfam pandabana line ama yaraktaba matamda ahing oigera nungthel oigera post mathakta kakhatuna jumper lokthok loksen tawduna su leire mathak thongba official sengda geo panbina ba panel gi tripping coil yadaduna leirakpana auto trip tawbasu yadana leirakpa kuikre sembina ba kayarak haijakrabasu sembidana leiri meter reading tawduna paw office ta pigadaba dusu meter reader leitabana pidaduna leiri DC charger yakidana leibasu kuikre madusu sembidana leiri makoidi technical gi oiba khangdaba kaya amasu yauribani adum oinamak ngamna ba honaduna lakli karigumba matamda mai yadabagi khunjasingna mai yadriba karigino semu yadabra haiduna phubige tawbibasu kaya ama yaure matam sangnasu miyamda electric mai pinanaba honabada wajaraklaba makhoibasu yarabadi manipur lengakna regular post oina pibiduna imung manung ubada ngamhanbiyu phongdorakhi ise 33 incoming panel sujatwa outgoing sujatwa trip lawa kanda normal su lawa khangdawa r4 su khangdawa aduga AC ga connection su battery ga su jatwa 11 su jatwa kanda 11 gi check toba challe ekoi gi 33 me yatwa kanda su 33 su check towe di lambi lamhangda lamkhaida su mokoi na jio su thambi daba jio thamga di mokoi trip lawa kanda ei khangwa kanda jio lok thokrai di nungai gi daba hoji gi su ahing oi daba su nungthin oi raba su jatwa kanda ekoi challerga post mathakda karaga jamphal lok thokba ekoi su jamba atu yara di ekoi na developer tobido haning Cookie Chips Association Khengjoy Subdivision gi wangangloi kipna pamusingda high substation asida loisang gi electricity gi staff singsu amata ningthina lakpidre caretaker oina leiriba miyosingna senaduna leire panel anisu yaramdre staff sing lakpiduna yadraba polam sing semjin view haina kaujabasu suklak lakpidre caretaker oina leiriba singnasi kamdongna semgadawribano yarabadi manipur government ki makok thongba official singna mari leinaba mechanic amadi staff sing athuba matamda thabiraktuna yadaduna leiriba asi semjin hanbiyu hainasu government ki pukning singsilakli ekoi ngasi media puraga government trap degi hainingba ekoi gi mese ngasi phawba ekoi gi department singsu ama paw laktre moi caretaker khara thamlure adagi hojim sigi panel ani sisu yaram tre adagi sombi poche kari AC disu yaram tre adagi hojim moi se lao haina ko su la bitre simbo kanda su moi sina kan mai sen ke dori bana ma su upai dei tre mei mut kanda di prayam loina kaino safar to dore adubu hoi pawbal lak da se government sina government trap tegi hoi gi sigi kaino sida moi se la piraga athuba matamda masi ya taba makhai su sen piro haina appeal tawjari Thangmaiban Kendragi MLA KH Jaikisan Haikre Hauzik Thokleba Kaubru Laifam Lengi Charang Nabasi Mamangi Amadi Hauziki Sarkana Mitai Singi Oiba Lining Lizard Kauthokpa Amadi Kannaba Hotnadabadagini Mitai Singi Oiba Choba Laisang Amalaitabana Thausarak Tabadagi Nasigi Taudo Asi Thoklibani Tangai Fadana Kaubru Laifam Lena Sida Mitai Singi Oiba Choba Laisang Amasanaba Hotnagadabani Wafamasi Ngasi Thangmaiban Laiba Mahaki Yumda Pamusinga Unabada Joy Kisan Phongdokibani Joy Kisan Makha Taraduna Laisang Asibu Sanaba Lamdam Sida Laiba CSO Sing Amadi Haurak Fambu Kaningba Furup Kanglup Singi Miyu Singna
laisang saragani haina hek laukthokpaga mahaki maikidagi lupa lakh ama khusanagani laisang sanaba Manipur miyam amadi mapanda laikhrabasingna mateng panglakpada mahaki maikidagi su mateng pangani Ajodhyada Ram Temple sakiba Hindu singidi yamna chawthokchiningaini Modi amadi Amit Shah na su laisang sakiba makhoigi oinadi chummi Hindu singgi hawrafam kannaba Muslim singgi hawrafam kannaba haibase makhoigi thaudangni Kanagumba kharana ningba kaiba nungaitaba poklomgani makhoigidi achumba khongthangni aduga chapmanana Manipur dasu ipaipu singgi hawrafam oiriba kaubru laifamlen semgatnaba thaudang lohaningi mamangi sarkarna tawramdrabasu Haujiki sarkarna sanaba thaudang lobiyu COVID-19 gi asuk luraba tanfam asida NREGS fund thadokti haina tawribasi nungaite CM nasu ban blockade tawba yade haina Miyoi kaya faba punba laikhrabani haujik ban chatharibasi karidagi tawribano laingaki asoiba leibadagi ra haibadu mityeng changhaningi kusumal pithoktaba achauba crime ni haiki Hindu sing horofum kanna khonaba Muslim sing kanna horopa masim mabu thudang aduna madura ka ambo kharana ningbo kaida mangan mo pokchara basu Hindu dharma chappa mi singna senan mon be gam am chana taw di makoi gi chumne na lokta samana na koisu Manipur ko gi lai phom oi ba ko hu lai phom ne cha ko gi sawa no khona ba se masina tari gi chawba ithong ta ko gi dori ha ne se masin aduna mama gi sata taw ndra su Mang Chan Ming Chandra Su Zipali Basakara Sina Atu Matan Ming Chandra Masi Sanaka Thudang Ubiu Smart Universal Academy Sekmaizen Kunok da Laiba School asi Kanagumba Kharana Yontokadawri haiba wafam miyamna ningphung ngangna batari haiba wafam asi yumpham yaudaba aranbani Kanagumba amatana hauzik laiba School Management Committee amasung locality ge ayaba yaudana school asi laiba yonba yaroi kana karigumba huralanada Kanagumba school asi laiba yonba tawramlabadi maduda thorakwa afafata pumba laiba amasung yoliba mising adugi masa masagi daita oijagadabani loinana school asida mito mata changba yaroi haina ngarang school asida pangthokiba press conference amada local leaders amadi school management committee gi members singna phungdorakli Pawgi mifam aduda U Gopal Singh local educationalist SMC N Syam Singh member SMC amadi E asoba parents su saruyaki Haiba school asi locality amadi school management committee gi ayaba yaudana manunda huralana da laiba yonba tawramlabadi maduda thorpa apapatagi daito punama samasana pujagadabani Sathiraba Anisuba coronavirus wetna Laibak Sen Bathungna Laktuna Hospital Singda Oxygen Walakpagi Kudong Chadaba Thengnariba Segi Matangda High Level gi Oiba Meeting Ama Prime Minister Narendra Modi na Chair Loduna Ngasi Pangthoktuna Khanakre Oxygen Puthokliba Ase Yamna Hengathanduna Khudakta Darkar Oiba Singda Pithoknaba PM Modi na Phungdoki Private amasung public steel plants industries amadi oxygen manufacture singna nongmada metric ton lising ahum chahum hengatna medical oxygen puthokle haidi covid na naba masing yam khatlakpadagi state singna oxygen hena demand tawropagi wafam sing adu PM Modi na khangankre ngasi nongmatada covid na naba miyoi lakh ahumga lising taramari yauki sikibagi masing na lising ani chama supna marini masi India gi oina record ni state singda oxygen pibada kudong chadaba thohandana ba PM Modi na official singda akan bapaktak piki Anaba singi fibam yengdana state kharanadi oxygen demand kaya tawdaba yauri haiba wafam meeting aduda phongdokna ki hairi oxygen loan na paisa lamba singbu ahakpa chairak pinanabasu PM Modi na haiki Pakistan da Baisakhi yauba chatluba Sikh pilgrim cha kaya halakpada covid positive oire hairi Lahore da laiba Gurudwara Panja Sahib ta India dagi Sikh pilgrim lisingama chamada Pakistan High Commissioner in Delhi na Vishapi ki rapid antigen test tawbada miyoi chama positive oiki rapid antigen method tawbadana miyoi chahum yankai positive oiba thengnaki official singna haibada Amritsar da halakraba singbu RT-PCR sizinaduna hena chumba result fangnanaba test tawgadawri handaki anisuba web asida
पेशेंट अयामना सोर होनबा वाबगी कंप्लेन लाई मरम अदुना ऑक्सीजन जामना दरकार ओइरी बाइसाखी हाइबसे सिख अमसोंग हिंदू सिंगी स्प्रिंग फेस्टिवल नि लिसिंग अमा चाटुक मरिफुतरा मपंदा गुरु गोविंद सिंहागी मखादा खालसा पान सेन वॉरियर्स सेम की बादुबो निसिंगदुना सिख सिंगी चाही हौबो ओइना चटनरखिबनि हाइरी अरोइबदा मरोइबा पाव अमुहना पिजरी MGNREGA की फंड थादोपियो जॉब कार्ड होल्डर सिंगे खुसुमन पिथोपियो हाइबगी डिमांड तौरदुना ngasisu tongan mafam singda lambi thingduna khongjang panthingki आरटे थौरंगा मरी लेना टी-शर्ट लॉन्च तौखरे मणिपुर रोम दंगमखै लान चंगसिलक्तनबा मोजाम पुलिस ना मिकुप नहम सिंगना ngakselhori लोइनना ऑक्सीजन वालकपगी मतंगदा प्राइम मिनिस्टर नरेंद्र मोदी ना चेयर लौदुना खनंगिनखरे ngasigidamak tadi pawda matang sida loijare miyeng tabiri basingbo amukana khurunjari